अहानबद मरुब पाव हंतक इचाउन सोखनख्रब सिंगिदमक सेंटरदगी अखनब सेंफम पिथरक्लगनी हाइना चीफ मिनिस्टर एन बिरेन फोंदोखरे इचाउन अवाब नंगलब सिंगी तेंगबांगी थबक मवोंग चुना पाखत पीद्रे हाइना पेनदब यावरे अमसोंग तरा तरेगलक शुबा द ग्रेट जून अपराइजिंग यूनिटी डे पांगथोकननब सेम साब लोइख्रे Kurumjere STB Pau meeting tabiri sing taram nokchiri hoji pau sanon pizari handak ichaun sokan khriba singi damak center dagi akhanaba senfam pitharak lagani haina chief minister N Bernangasi hangang kendragi manung chanba mongjam amadi maiba khulda ichaun sokhalaba mafam sing yengshin bagi khongchat phongdokre chief minister na maiba khulda leiriba development high school da hangliba relief camp ta chatuna awa ana tarba singi fibam yengshinduna makhoige awat apa sing hangki chief minister na paumi sing da handak ichaun maram oiduna awa ana tarba singi damakta mateng oinanaba center da khangankhre center na sotuba matamda madugi chapchaba senfam pigani haibagi thajaba pirakle hauji ki oina state na areiba pambai puthoktuna awa ana tarba singi mateng pangbagi thabak chathari haiki sajing garam gi gado ising jina kaiba matam yum jiloi purpur sakheba aduna immediately yum sadaba khotaba yaroi daba lambi tuna semdaba yaroi adugo mayam sigi yaragadi pesa khara su ibni dum adugo long term gi duri moi team thara ge hare adugo hosigi siang chak awat podo ai sum khanbada home minister yam thun tor ko do male moi home minister na ingonda habira ko home secretary da nangi fax of hange and home secretary wari sagrapani mangonda detail kare arrange daw haigrapani da ina kanoni immediately food ki maroina edible oil adigi dal hawai di siang se paksana solopani na awat palak pa yai hojikudi akogi national food security act gi adjust ong na ba yai adu shamuri amu hapsin da ba yaro replace of the yaro da mina madu khara thuna to biro na habina do ngasi no ni sta thoina lakada male do ngasi ni ti ayok meeting si joi si gi phibam jina thado ko satpang amdai si ti igre ado am si da sumoi khana gani hai Mayang Imphal Maibam Khulgi Yum Chamri Hene Singi Chawna Thumjinduna Leifam Chafam Khangdana Leiriba Miyam Ngasi Fauba Relief Camp Yauna Makhal Amatagi Khudong Chaba Lengak Amadi Mari Lenaba Department na Phanghan Bidre Manaba Migyang Yenghaningi Haina Miyam na Phongdokna Rakli Wabagai Kendrigi Manung Channa Maibam Khulgi Maibam Sago Se Manakta Imphal Turilgi Torban Ningkhai Khibadagi Yum Mapal Ireina Chenthaki Yum Chamri Hena Hogjik Ising Thumjinduna Leiri Maibam Lokolgi Koppat Thumjinkhre Khulgi Miyoi Singna Phongdok Narakibada Ikopat Amasung Imphal Turel na question Bakhul Oibana Nongjutha Lakpa Khudingi Chaw Mayok Nei Turel gi Torban Thumgat Piyu Amasung Iram Semjin Biyu Haiba Wabagai Kendragi MLA da Hanna Haijakre Adubo Ngasi Fauba Makhal Amatagi Mityeng Chambidana Lakli Yum Thumjin Kibasi Tha Ani Hena Leiba Yaroi Dori Thaknaba Ising Fangde Relief Camp Fauba Sabidana Lambi Sorokta Yarektuna Leiri Kaya Amana Yum Thadutuna Chatna Kibasu Yaure MLA Local Area Development Fund dagi Saruk Kharadang Oiraba Thada Biduna Samjin Biram Tarabadi, Nasi Tengnariba Awabasi, Mayok Naramloy, Sarkagi Maike de Gimit Changbiduna, Hojik Tengnariba Amasung, Toraka the Bakudong Tibadagi Naktok Nanaba, Loinana, Hojik Darka Leba Chan, Taknanaba Polam Sing Karadi, Fangan Bio, Fondorakli. Kana to me Changbidana Lakado housing loan, any Kuding Boxing, Loin Bak Paktang Mana, Salning, Loinana Mang Takiba, Low Hingola, they put Pam Nunga, Nung Jingi, Loin Bak Sarkagi Maike. Yang hanjan badu pawi. Ngasi bokta MLA gi Maike digi siang chak thadak poiro toyang man longna man kai bisi meng amada thambi ji ngasi bokta local area development fund krai chakre sin ko nang sahi undal pa crore mani hai crore ma dol pa lak manga dusu lak ani dusu ai lei na topia gadi mana tai to pacha khasu ko yam ngai jagat bani adubu ngasi bokta koi MLA gi site gi kai gumba kanom ta leijadi mai leina ba department sing na MLA gi Maikaida khoi akanba khoi kaita wahang pahom khoi pamjei Tha asigi haukiba
tang tarani thoigi numidangda kyamgai muslimda Imphal Turel Torban kaiduna chensilakhibai singna anakpada leiba arabti haining makhongda hojik fawbada yum humdra hena thumjinduna leiri mafamduda leiriba miyamdi safagadaba mafamda hongdokna khrabasu yumda lehoba fau cheng amadi atei potlam kya ising manungda leiri maroina yum amamamda yamdrabada fawbot nifudagi humdra marfu fawba leiba yauri masi lokthoknaba hotnabada lengakna mateng pangbiu haina Youth Development Pioneer Organization Arabti haining makhonggi Secretary Binoy Sorok Khaibamna appeal tawrakle Manung lagi baca dah, hori posing je. Sahim sana ba, yum amde jam dapat pawon ni fu yang kai. Sama maya un lagi ba adung yum masing adung ti yum dang lagi kau ni. Lalu namu sana sana manu piang gi piron sing yum gi nuang masing lagi ba. Poselu lagi kau ni. Hari bising ngasi. Jadi sing je pasat pun sama tamda. Mesti tonga balai na layung sing mayam nak tu apa gi kudung cara mayam sulai ni. Adung ngasi ke saga sina ngasi legang na. Hari mani yang amde sangpi derang ngasi imung dale hori bawa na tara ba. Posi puthok biya dipse. Masih puthok na bakani upayam tu Biraganda ngasi kunno khonboro mesin yoro bot nong sina biraganda phoseng loena phiron sing puthok biragadi adu dik yamna phagana habse arab di haning khonggi yudu ben payano ai sangi secretary moina ajina masim dang ngasi ge saga da maduga appeal tawjari Hayeng pangthokadori batara tareklak shuba the Great June of Rising Unity Day pangthoknana ba sem sabaloikre pangthokadori bathara masida saruk yabalakpa mioi singda chingi banna apan ba pibi dana ba appeal tawkre ngasi kekrupa ta pangthokpa paugi mifam amada Observation Committee gi Chairman Sunil Karamna hayeng pangthokadori bathara masida ching amasung tamgi mioi pumnamakna saruk yaduna pangthokani lisingamaga chamapan maudra tareta Bharat Sarkar amadi NHNIM anina Bangkok Declaration da without territorial limit haiba wafam ahum asi Manipur miyam na mai hauna sauduna madugi mayok ta khongjang changsinbada athobi mioi tara nipal punsi lomkhi makoina pamlamba wakalon tunginduna achetpal fire ama lomina ba mathok tai ngasi maksu NSNIM amadi Bharat Sarkar anigi marakta chathariba peace talk amadi interlocutor RN Rabi gi statement asina Manipur gi ngamkhaida chingnadaba ngamdaba wafam kya leiri Manipur da furup khudimangna nungshi chanana hingminari haiba apunba kholau ama lauduna Bharat Sarkar da khangan ba mathau tari haiki Indiana kanglu furup khundare ba mani mafam asida aikoi gi apun bagi saktam interest thugaidana ba hona view haiba wafam sigolona the Graduate Uprising Unity Day 2018 Observation Committee ki maikai digi Manipur da khundare ba irei pak iramdam tongan do sinpham da leibiri ba mioi punamangna nomugi sintha lebiduna aikoi aikat tambirana ba ningsingjari Observation Committee के Vice Chairman PH Deban Sharmana भारत की Constitution दा मणिपुर ngak nana ba wafam yaude मणिपुर di khundami ba furup sing na ngak chagadabani British की mayok ta chingtam anina amatoina punduna thengnaminaki भारत सरकार na furup masel gi marakta nungsinadana ba tongan ba furup khaidoktuna wari sari masina मणिपुर bu ingna tapna lehendana ba makoi gi thausil tattana chathari inglising ane amal dagi June gi tang tara Nepal da changsin ki ba khongjang furup amatta gi ta changsin ki banate makoi tara Nepal lebak nungsibadagi makoi gi thawai kat ki bani makoi bu akhoi nei kai khumna fam tho I haiki junsida chingmi gi tami gi haiba khaktana Manipuri nungsijaba mipung khudimangna masida lengbira ganda aikoi punna hikalekat taminachi aikoi miyam gi damakta mangjin tharaga chatkraba athobi singdugi mafamda aikoi thamoi chengna leimanam to su kanminachi tung koina Manipur kannanabagi damakta aikoi achetpa firep ama aikoi punna lawminachi madu khaktana Manipur pumnamaki ima leibak sigi damakta thabak tawbudo madugi wakhalonda aikoi lengre habise hayang 18 June sina mayam singina lakpiriba aduga aikoi mayam gi apunba amma khak aikoi sida utkadorise maduna sakhi oigadorini June tara Nepal lakpada North East India Development Party na lamdam masigi damak thawai thakrabai reicha tara Nepal gi mafamda ikai khunubur lakle NEIDP gi General Secretary gi Chero lamana mahorol dagi pai pusing na ngaktuna thamlamlaba ekhoi gi apunba saktambo mioi khara gi lautuna bagi langda thurubadagi echilena wasa khangna raktaba madi chingtam ani tongan tahanduna singtep tharakhi bagi mahaina thokiba June tara Nepal gi thokdokni maramas na ekhoi khudimagna ningshin ba thokraba matamdagi awa
awa ana kayada saruk yaminaraklaba itilnaw ngaktani haibasi thamoinungda chetna thamduna wakhal khanba matam oire tunggi hawraklaba khunai sigi mirolgi damak achumba sengba nungsinabagi paujel piraduna ipai pusingna amatta oina ngakminnaduna semgatlaba lamdam asigi damak thawai katpa ngambagi wakhalol amadi thawna adu ngasigi mirol na ngakna chatpa ngamnana ba hotnaminarasi hairi इचाउ थिंगनबा एमएलए चंगलकपदा लनाई ओइना नत्तना मियामना थिंकिबा लेते लेखिद्रबा मिनिस्टर पंदुना हाइबा तहनिंगदे हाइना क्यामगई सोशल डेवलपमेंट ऑर्गेनाइजेशन केएसडीओ ना सेंगदोख्रे ngasi क्यामगई मुस्लिम मयाइले काइदा पाउमी सिंग उनबा अमदा KSDO के एडवाइजर अब्दुल वाहेबना क्यामगई एरिया मफम मरीदा तुरेल तोरबान काइदना इचाउ थोकी ngasisu मिसिंग यामलबा मियोय क्या रिलीफ कैंप त लेरी मखोगे अवार्ड अपा कया लेरीबासी गवर्नमेंट ना यंगशन हनिंगे इचाउ थिंगनबा एमएलए ना चंगलकपदा KSDO अमदी मियामना अथिंगबा पीकी हाइबदो अरानबा वाफमनी मी यामबनिना पेंदबा हेनमंदुना लनाई ओइना हाइरमबदी याय एमएलए ना मियामगे अवाबदा मतेंग पांगबा चंगलकपदा अथिंगबा लेरोय हाइखी सी ममांगी सही मंगा तरुक की ममांग हाइदारे कैबिनेट मिनिस्टर होइना लेबिरमनबा हाइरिबा लैओइख्रब मीबुबु पल्लगसु मागी माइकैदगी ताबदा खितंग नुंगाइतबा इखोइदा हाइबदि मियामदा खितंग नुंगाइतबा टेंशन पीबा याबा मिनिस्टर ना करी तौबिरमगे हाइबा वहंग फौबा खंबिरखिबा अदुमबा ऑनरेबल एमएलए की नुंगाइतबा वहाइसिंगदु हाइरिबा मफमसिगी प्रजा अमदि क्यांगोई मुस्लिम प्रजानसु याम थमोय सौना नुंगाइजदे चटकीबा तांग तरा हुमदोइदा लिलोंग चिटिंग कराम मपादा इम्फाल तुरेल तोरबान फिट चहुम लोंग काय किबादो मपुंग फाना हानगी फिबमदा अमुक हन्ना सेमजिन बहौख्रे तुरेल तोरबान काय किबा मफम अमदी मनाक नकदा सोखनलिबा सिंगी फिबम केंद्रगी एमएलए सु ओइरिबा कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन के मिनिस्टर कराम श्यामना चटनी यंगसिनख्रे चजिंगदगी समुरो फावबगी मरकता तुरेल तोरबान काय किबा सि हंदकी असिगा अहुमलक शुबनी हाइरे मिनिस्टर कराम श्यामना हंदक काय किबा तुरेल तोरबान अदो सेमजिनबा होटनबदा खुराई केंद्रगी एमएलए सुसिंद्रोना महाकी अरेब मशीनरी पुथोक्तुना अमदी मसामक अहिंग लेक्तुना लौकिबा थौदांगबु थागतपा फोंदोखे वांगोई केंद्रगे एमएलए ओ लुखोय अमदी सिंगजेविम पुलिस की ओसी इंगोचा अमदी अटे पुलिस पर्सनल सिंगयाउना मरी लेनबा ऑफिशियल सिंगना मतेंग पांगबिबगी दमक थागतपा फोंदोखे एसडीओ कंसर्न फोन तौरगा ngasimak सर्वे तौननबा हाइग्रे अदुगा आई सागी तरफतगिसु हयेंगमक्तगी अदुम युम साबा होगनी लेबम लेतबसिंगजे इवन ममांगदसु आई चंगचलगा नहानदगी हौना इसिंग ख्वांग यौदना थुंबा इमोंजिंग चंगना मतेंग पांगबा याबा पांगे तौबा याबा तौगनी यदि पीपल सुहानदबसे अखोई सरकार की आई इसागी लेवल लगी वरो सरकार की लेवल लगी वरो प्रजाना वाना तारप मतमदा अखोई तुमिन खक लैथोरकते लैछु लैथोय पांगबा याबा पांगनी पुनमक तौबिमल खंगबसु उच्चरी अदुगा मांगिबा ताइबा खोलिसिंगसे आई पर्सनल लेवल लगी सरकार की साइड लगी यदि मतेंग पांगगा रेसोर तौननबा हानगी फिबमदा हंजलकननबा चौबा मटेंग अमा सुंसोय सोयदना पांगनी एमएलए सुसिंद्र नमियाम नमखोइबु प्रजा की सेवा तौनबनि हाइना दायित्व सिनरकलबनिना महाके अंगम थाकता थबक खरा पाइखटपनि चीफ मिनिस्टर एन बिरेन लुचिंगबा सरकार असिना मियामगी दमक मतेंग पांगनबा लई हाइखी इचाउग मरी लेना थोरकदबा लेना कयादगी ngaktoknaba इम्फाल ईस्ट इम्फाल वेस्ट थौबाल अमदी बिष्णुपुर रैपिड रिस्पांस टीम अनि सेमदुना पुंग कुनमरी मथौ तहली हाइना हेल्थ सर्विसेज के डायरेक्टर डॉक्टर के राजोना आईएसटीवी गा खनना उनबा मद फुंगदोख्रे नसी लमफेल्द लेबा डायरेक्टरेट के ऑफिस अदुदा मागना मखाताना पुंग कुनमरी मथौ तौगदबा कॉल सेंटर मरी सु हांगदोक्ले ngasi फावबा इसिंग चावबा होकिबा नुमितगी ngasi फावबदा बिष्णुपुर डिस्ट्रिक्ट हेल्थ कैंप तरुक इम्फाल ईस्ट तरेट इम्फाल वेस्ट तरानिथोय जिरीबाम तरा मंगा अमदी थौबाल द मंगा तौदुना पुन हेल्थ कैंप निफु मंगा रोम पांगथोख्रे चथदुना लाक्लिबा हेल्थ कैंप असिदा फीवर के अनाबा चामगा कुंट्रा मंगा डायरिया चामगा यांखै मापल उनसा के अनाबा चनिगा निफु हुमदोय अमदी तोंगान तोंगान बा अनाबा चनिगा कुनगी रिपोर्ट सिंग हौजिक फावबदा फंगबंगमले डिस्ट्रिक्ट सिंग द लेरिबा एमओ सिंगना सीएमओ गी मखादा टीम सिंग सेमदुना दरकार लेबा मफम सिंग द हेल्थ कैंप तौबगी थबक चु चथरी हेल्थ कैंप असिदा मियाम द डिपार्टमेंट ना दरकार ओइबा हिदाक सिंग लेमना पीरी इसिंग कंखरबा मतुंगदा मरोइना थोलकपा याबा अनाबा सिंग डायरिया डायसेंट्री लोक लाइहो अमदी टाइफॉइड न चिंगबा अनाबा सिंग दगी थोलकपा याबा लेबना मियाम न चाबा थकपा खोंग हांबगी मफम निंगथिना थंबियु अमदी थकननबा इसिंग सिजनबदा चेक्सिनबगी तंगाई फदबा लई हाइखी मसीदा कोइना प्रजासिंगसु ज्ञान ताबिगदबसी यखोइगी लेट्रिन अमा तोंगान साबिदना मसीदा अमा असोइसे
totopna tobiba kaitang luna na lebiba kadigi khoina charamdai thamdai amadi khong hamba lorga khusaji phajana hamtok piba amadi ising yarimakai asengba thakpiba ade konje chopcha amana mung ising amuk soksan amana soksan tawna yaringi ising ase thakna ba ising je toana thambidana masi mayamna ju tobiba se mayam gi cooperation su dakar hoy aduna yekoina satha jariba se mayam gi dawtani khalaga mayam cooperation tobi aina ISTB thongda awareness as pijari Uripo Kendra ki chana sokalaba mafam singi miyamda Kendra sigi MLA soiriba Deputy CM Yunam Joy Kumar na sarkana pitharak par relief ki potlam sing koina chatuna yenthokre relief ki potlam sing yenthokra pa mafam sing adudi Lamphel Police Quarter CP Quarter Lamphel Sana Kaithel Langol Lamkhai Langol Paibijang amadi Lamphel Yaifa Lekaini Cheng Hawaii Thum amadi Achathau Singin Thoki bagi Kongchat aduda Lamphel Gas Dio Masamaksu Sarukyaki Deputy CM Joy Kumar na Fungdoki bada handak ichaw asi mamang da thoki driba mongda miyam na awaba thengnare masigi damak lengak na miyam gi damak darka leba potlam sing pinanaba akhanaba thaurang sing lokhatli Uripo Kendra gi oinasu sarkar gi potlam sing yawraptri gi mangoinana maki lanai oina ichaw na soklaba mafam kyada yenthokpa hokre chehi ahum mari asida toini ichaw gi awaba nangbagi fibam ama lakliba asigi matangda lengang na khanaba tumkoina ichaw thoktanaba thausilama lokhatnaba hotnari handaki ichaw asi turel khonung tengbaga mari leinana asoiba sing leikhibra haibadu lengak asina yengshina hotnari haina paumi sing na hangba wahang amagi pokum da fongdokhi कोई मणिपुर ते असम से इतना तन तो असम ना कोई दिखे है साथी बने अन असम इज मोर रिसोर्सफुल होबा अदु म कनो ने अदु मजे थेंगना बदी वाई थेंगना वाई ने कोने त थादो कदौ दिना ते लॉन्ग टर्म सॉल्यूशन जी तनो न कोई ngसाई तुरिन ड्रेन कन तो ड्रेजिंग तो वा अदगे कोई हेक हो पदे इथाई की बैरेज थोक हांगदोक पा हनक इथाई की बैरेज याम तुन हांगदोक पदे नि काम तुन रंग से सुगुमगे कोई कनो सेंसिटिव होय देबे ते वी आर अवेयर अदुगा मसी कोई ngमननबदी होनगनी Imphal West ki DC and Prabin Luchingba District Administration ki team amana ngarang numidang Imphal West ki manung chanba ising ichawna sokalaba grass colony Langol Tarung da chatuna Cheng Hawaii yauna chana thakna potlam amadi kang hidak amadi chlorine tablet sing yenthokre Nambol Kendra ki sing ichawna sokalaba mafam sing amadi thanga Kendra ki ithingda landslide na amang ata thokraba yum singda BJP Bisnupur District ki kangbuna chana thakna naba mateng pikre Kongchada da BJP State Unit ki Vice President DH Basant Singh BJP Bisnupur District ki General Secretary Sanjoy Yauna Miyoy Kyana Sarukyaki District Veterinary Bisnupur amadi Nambol Veterinary Hospital ga punna khutsamnaduna Nambol Kendra gi chawna sokhalaba yumda loiba sat san singi chana naba charu yenthokre District Veterinary Hospital gi Joint Director Gozendro na luchingduna ichawna sokhalaba mafam singda charu yenthokiba aduda praja kayana thagappa phungdorakhi Gozendro na haikibada machinja yenthokpada nattana ichaw asina loiraga matungda sa san singda sandorakpa leina kaya ngakthoknanaba thabak sing pakhatkani haiki Manipur Sarkar handakta Sarkar gi oja ina loksin kraba All Manipur Government Aided Teachers Association gi oja sing ngasi Chief Minister gi relief fund da lupa lakh ani gi mateng pikre Ising ichaw gi yenglaga Manipur gi ahen ba cheng ton lising ani pirak naba Ministry of Consumer Affairs Food and Public Distribution ayaba pire Manipur gi Chief Minister N Birena Ministry of Home Affairs ki kuthangda tha asigi tara marida ichaw asigi miyam gi cheng pibina ba cherol ama tha khibagi matung ina ministry na ahen ba cheng asi pinana ba yarakhibani state government na tangai fadana yenthokpagi data athuba matamda pirak nabasu ministry na khangali cheng chingthokpagi thabak numit kuntrani gi manungda pangthokpaga loinana utilization certificate su athuba matamda lankhatkadabani hairi ISTV network na live thaba program khudimak YouTube ta ISTV program live ta uba fanglagani hairiba ISTV program live hayeng June 19 ge ayukta gi hauna kekrupa ta pangthokadoriba 18 shuba the great June uprising amadi unity day gi thorum sing asidagi hauraga miyamna uba fangbiragani paugi mar thatna atemba break ama Movel Furniture Monsoon season ki oina Movel Furniture Imphal na Manipur miyam da mega furniture sale shahadani fu fawgi discount pizari asida natana modular kitchen khakta oina lebiba matamda dining set ama pudol oina tamjari
Nasimag Lengsin Biraksi, Mobile Furniture, Cooperative near Imphal College. Aptech Learning. Sahi kuntra and experience laiba Mumbai, Delhi, Bangalore laiba Aptech Center singa quality sa manana. Imphal the professional coursing haibadi air hostess, airport ground staff, tourism management, spoken English, certified computer courses ni. Ekoi address Yakakol Building, Singzami Parking, Imphal. Phone number 7085440528. Vinashya Coaching Center, the best and the only trusted coaching center in Imphal. Vinashya Coaching Center gi oja singna aina exam gi sem saba matamda yamna mating pangbiki aduga PCC dagi aina phangki study material regular mock test suggestion na chingba sing amna chanaki SSLCE thagadaba singna topper oina bagi damak matamga junaraba coaching center asibu yamna thajaba thambiu. Are you confused about your career after 10+2? If yes, then get in touch with SS Career Solution, second floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. Hakchangi labor solakpadagi producing attaba, hakchang choktarba, tumba chaba yaraktaba, khong hamba nungayaktaba singkidamat, amatta nairo upaidi, Jolib Syrup, amasung Jolib Capsule Rich and Medicinabio. Craig John gidi tatatis college di mamal suma phang kuding chamane yo suma ngaro pista salabnina adu suma takta superlink footing ge offer meam pirisidi bas electric drum machine bagum na yoti sinbaya dudi sanagi mohut yangna sinbaya Bohagi mustard amari refined oil, the taste of Assam. Bohagi oil jabiu, karupati oibiu. Masida sunatana lucky coupon price mayam amasu lejari. Adongi manaknakpa store dagi fangbigani. Chabada hauraba, haksang soktaba, Bohagi mustard oil, the taste of Assam. Distributor oining masingna mobile number +917578007064. Guwahati da contact tobirak yagani. Bohagi mustard oil. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyo. May thagi GSTR 3B return file tawagi aroiba numitti lakliba June gitang kundani. Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyo. Kanganjariba Department of Taxes Government of Manipur. Breaking matunda taram nokchiriziba khataba pau. Manipur da ILP bill ama chatna hanaba hoji drafting committee na semliba bill asi stakeholders sing da thamgani haikhraga ngasi fawba khangandana tumina leshin kre haina JCILPS ki convener Arjun Telhaibana fongdokre JCILPS ki office te pangthokiba pawgi mifam amada mahakna makhatana Manipur sarkar na handak fongga da assembly mifam da miyana yaba ILP ki bill ama pass tawgani haina thaurang tawri masigi matang da ching ama sung tamgi stakeholders sing kauduna mamang thagi tang tara mapal da punna faminaduna wafam kya khana nainaki Chief Minister na semliba bill asi stakeholders sing da jungi ahan ba chayul gi manung ba thamgani haikhraga ngasi tha ama faga dorba fawba tumina leshin kre hairi July tha da assembly mifam phamga dabanina puthokadoriba bill adu tahatana puthokiba tarabadi maduda miyamna pam da wafam laklagadi pumna mak awaba thengnagani matam lairingai da stakeholders sing amadi miyam da bill adu thamduna khangan biu lengang na handak pangthokadoriba assembly mifam asida bill asi pass tawhodanaba atamnana silabra haiba chingnada bangamde haiki amaromda drafting committee na draft tawraga puthokadoriba ILP gi bill adu hill area committee da thaduna makhogi mot lahongnabasu appeal tawki matam lairi matam tangai badana amna seriously lobiraganda hafta amagi manungda tarani gi manungda haiba drafting bill adu puthopiro stakeholders singda onmiro invite tawiro miyam gi public domain thambiro aduga miyam ne yare ai bill ado hanaki lakada mosul session da puthokani haina sarkar laksung pa laikhrabani masi soidal gi pass to bigadabani karigumba pass to bigadori bill sa masida miyam dana ma haiba manung dana amal leiba aduga makhal gi bill oilam dana hauki ba sahi gum na miyam na pam daba masi bill asdi ako miyam gi international bill du nante haina aduga problem tholotara makhata na mu Mahulang pagthopo yabi tanjado government sinbiro dabani Evam Amnesty International India among Human Rights Alert na sinduna brave campaign gi sarokama oina panel discussion ama
Hotel Infal the Pangthokre ngasigi khana naina baduda Human Rights Alert ki Executive Director Bablu Loitongbam Amnesty International India ki Program Manager Arijit Sen Infal Free Press ki Editor Pradeep Fanjobam su sarukia ke Mapuroiba macha hatpi khraba amasung nahet pirban nupi singna makoi ge hak ki damak phongdok chanaba thorakpada khunai amasung civil society organization singna namtha bibagi mahutta pongning thogat pibagi award pa lady haina evangge President Renu Takhelambam na phongdokhe myoi bagi hak ki damak chongthorakli basing law enforcing agency singna emong manungbu ki hali mapuroiba macha ki justice fangnana bathorak labaso emong manung amadi khunai na pukning hanthana ba thabak thawong sing chathai miyam gi thabak tawgani haina thorakli ba civil society miyam gi mihut oina lengak pairiba singna human right defenders singi thawram fawba yawning dabagi wakalol asi angakpa fawi haiki लेबाकी ने थबक तौरगदी फजन सेंगना थबक तौसी इदम दगी तुंगिना मता खानजे जस्टिस पुरनबे थमकता कोई करिगु मखरती इफमना तौबिरी बसिदा मयामना जो सपोर्ट पिबिरी मदुंग तारबदा जो पिबियो सिविल सोसाइटी मयामना जो सपोर्ट पियो अदु अजुम बसिदी मयाम नमसिन बिरगा थंबिरोइसे नतदि अखोय मणिपुरी हाइबसे अखोय मुरकी बबिबो मसिना तियसिना ngमहौदबा तारगदी अखोय मणिपुरी तुंगी लाइबसे मकोई मंत्री मदो खरा खते मजा मसु खिंगदा ने लेपासे ओइदोगदि नते आई तसिंग सिमदे क्वेश्चन पॉइंट नाइ तौजगे मजा पाइबा लाइरब मयाम ने लेबा मगी इरांग नजुने अचो संग सामत ने लेबा बंदने ngasi akoi jo koi lukhabi mam karisu tawbo ngamde tholai se akoi jo khan basu leiro akoi thona leina liakhi Tha asigi tara manga dagi chatarakiba Equal Summit North East ngasi chingmeirong da laiba Travel Research Institute Lotion Kre Hum Suffer Trust Mumbai gi matenga loinana Yawol Manipur na sinduna pangthokiba summit aduda awang nongpo ki miyoi kyamarum na sarukya ki tharamda da sarukya ki ba samarpanna haujik khunai asida third jandagi changjanafam leitriba si laibak thibani makoi gi su khunai asida phangpham thokpa hak lei haiki Bir Colonel George Tiam Sinduna Why I Love My Theatre Mingthon Ba Comedy Special Show Ama Central Agriculture University Gi New Auditorium the Pangthokre Miyam na punna mateng pangnaduna henna faba mahiroi puthokna bahona minasi haina Forest Minister T. Shyamkumar na phongdokli All Andhra Government Employee Association Eastern Scheduled Caste Students Union amadi All Andhra Mera Paibi Association ga punna sinduna handaki class 10 amasung 12 exam da makok thonglaba singna manamathum pibagi thoramda minister na wafa masi phongdokhibani thoramadu da All Andhra Government Employees Association na Government Employee Association के Chairman H. Khomai, Andhra Nagar Panchayat के Chairman L. Lukhoi Luang, Andhra Mera Paibi के President Sage Manglembe, Youth Club के President P.H. Gopendro, Ward Member Singh Susarukya के हंदे के exam दा Marishba Position Fanglakra H. Shama Yauna, Andhra की Mark Wang na Fanglakpa Mahiroi Marfu Mari, Thabak तगी पोथार Employees in the Khudol Tamke, Minister T. Shyamkumar na Andhra Khul asi Government की Thabak Toba Masing Yam daba Amasong, Sanaroi Su Masing Yam daba Khul Amani, Andhra Government Employees Association Lokhatli ba thabak thoram sing bu thagat pa phungdok pa galoinana hena faba mahiroi sing puthokpa ngamnana ba punna hotnaminasi haike sana khona bada amadi dailasu tamada mai pa ko sing ba aduboni khoina malemna mapang kan bale pa na koi singthanari ba aduna koi androso matam mamada de manipur gi kendra hom phusing manungda yamna sotha leiba kendra mani hujik sothari adu ngasi di kendra mayam gi sangam na bada androso maming kha panba yaure masi khodimak lamdam masigi mama oibising ke chauba khudol amani haidun ai thamning Kaisam Sage Foundation Manipur na sinduna chahi asigi class 10 amasung 12 exam da Manipur pumbagi makok taraklaba mahiroi sing okpagi thoram ama Hotel Infal da pangthokre thoram adu da Wangkem Kendra ge MLA ki Megha Chandra Manipur State Commission for Women ge Chairperson Dr. K. Subita amasung Foundation asigi Vice President K. Ibom Chasu sarukya ke Okram Sagai Apokpa Trust ke Organizing Committee na sinduna tarateret shuba manamatum yintopagi thoram Council ke Chairman L. Mahendra Manipur University ke Professor Debanand amasung Trust asigi Vice President Dr. O. Kumar su sarukya ke Fencing Hockey amasung Football masana da khangatlaba sanare ahum dasu manamatum piki Okram Sagai ga hal oiraba ningol amasung piba sing dasu selgi mating piki
Board Council amadi CBS na low examination da thamaiban kendra gi manungda position lower kraba amadi mark wang na fanglakraba mahiroi chamaga marfu nitoi thamaiban kendra development organization takdona nipan suba mana mathum pibagi thauram khoyatong community hall da pangthokre tharmadu da kendra sigi MLA KH Joy Kisan amadi takdogi thaupuba sing sarokya ke mathang chahidagi class 10 amasung 12 ko exam da kendra sigi oina topper da lupa lising yankhai gi mana piragani hairi Sagolban Kendra Development Beneficiary Committee nasu Kendra sigi class 10 amadi 12 ke exam da mark 1 fanglapa mahiroi sing da tara marirak shuba manamatum yinthokpagi thoram Sagolban Thingom Lekai Community Hall da pangthokre tharmadu da Manipur Legislative Assembly ki Speaker Y Kemchan MSPD Shell ki Deputy General Manager T Ibo Chauba Kendra sigi hanagi MLA Dr KH Loken Minister Oiramba Soram Natumsu Sarogyaki Development and Protection United Volunteer Organization is Sinduna Nambol Maikegi Board Amadi Council and Loba Exam da Mark 1 Fanglakba Amadi Position Larok Laba Mahiroi Singh da Manamatum Pidana Pugning Tagot Kre Nasigi Tharumadu da Manipur State Environment Impact Assessment Authority ki Chairman Dr. KH Samungo ZEO Oiramba NG Naba Nambol Municipal Council ki Chairperson Oiramba P Ibo Chobasu Sarokya ke Punna Mahiroi Humudra Mathoi Bisnupur District ki Paumi Singh Amadi International Course Oiriba Dr. H. Roman Robot Saba Nandalal Dasu Kudol Tamki Matam bi government pai kibasingi mityeng sandaba daita leitaba matam haukraga loire haibalingak lekhibadagi ising ichaw yamna wana khudong chadaba kyamarum asi haujik thengnabani haina Manipur Human Rights Commission ki member oiramba NG Nongyana Fongdokli Environment ngak chen bahaibasi myobagi hak ngak pani haujik Manipur do oirakli basi ngasi ngarang semgot khibanate masi ekoina lisang sitna yengchil haudabadagi thorakpani pibam sidege koina koibagi kalkai therapat thingnanaba akhang Sing State asigi manung mapal amasung mere baktigi mihut yawa expert committee semduna action plan ama semlaga war footing na thabak paikhatna ba hotnagadabani matik chaba expert committee gi mihut khanna ba hotnaba amasung miyamgi mot ningthina loksi hairi IOC gi retail outlet Kuntra Mari da Fangangadaba kilo manga gi free dread LPG Consumer Affairs Minister Karam Shyam amasung MP Thokcho Mainana Classic Hotel da hugdokre tharmadu da Minister Karam Shyam na hojik Manipur da ichawge awaba mayok naringai talak asida asigumba line at thangdok thangjin yaba LPG hugdorapa si matam chai haiki Dr Mainana atei city singda IOC gi makada pipeline gas connection tawbagum Imphal city jasu hugdokna ba wafam puthoki Manipur Pumbagi na class 10 exam da kulumdoi suba position low kraba ning thojam Robikant amadi Naran Sena Khungangi manung dalaiba board council amadi CBS na loba class 10 amadi 12 ki parikya da first division da pass tawraklaba mahiroi taram nokpagi thoram ama Naran Sena Mayalekai community hall da pangthokre social education voluntary cum library center Naran Sena na sinduna pangthokiba mahiroi singbokpagi thoram aduda Thongam Santi Jilla Parishad member Joy Chandra Pradhan and Ranjit Yauna te ward member kayasu sarukya Robikant amadi first division the pass taroklaba mahiroi kuntra da selgi mateng yauna khudol pot piduna pungning thabatki Naharol Yaifokol NYK Kawa Naram Lekai na konba mahiroi singi manapi bagi thoram ama Naram Lekai community hall the pangthokre Mifa Maduda Langtabal Jilla Parishad member L Roshan amadi club ki Birendrajit Naram na mai paklaba mahiroi kyada pungning thogatpagal loina na manamatum yinthoki Ketrigao Kendra gi manung chanba kaikhu kabui khulgi class 10 amasung 12 pass tarapa mahiroi sing taram nokpagi thoram ama kaikhu youth club na sinduna club asida pangthokre thoram aduda Kendra gi MLA Nahapam Indrajit kaikhu youth club ki president Kairumpu Gangmai Jilla Parishad member MD Nazirul Islam Amadi Pradhan Patrick Golmai na chingba miyoi singna sarukya ki MLA Indrajit na apaba mahiroi oirakna basemgatpada mama mapa singi thaudang chawi haujiki matamda private school na government school dagi henduna chatliba si karigino haiba thidokna ba miyam punna khananai na bachangi haiki
Cleopatra Fitness Center Nambol Sinduna Center asigi volunteer Chamarom Center atugi foundation dega mari lainana Nambol Kaitil ga koi badal lam tu sengdokre center dugi proprietor program opendrona handak isigi chawno sokan khraba mafam singda amot akai amadi fataba kaya sing lairiba asi sengdoktuna lu nanba mafam ama oinabagi pandamda lam tu sengdokpani lagliba tang kun tarukta pangthokadoriba center asigi foundation dega mari lainana blood donation camp amasu pangthokani haiki. We support ILP Manipuri convener Sapam Jadumani na luchinduna ILP system gi wafam yawa cherol ama Manipur sarkar gi ILP gi drafting committee gi convener Minister TS Biswajit Pisan Kre Thawamaduda co convener S Manihar amadete member Kunsu Sarukyaki Lions Club Imphal City 10 Suba Charter Night Celebration amadi listing ni tara Nepal dagi tara mapal fawba thau pugada board of director khanbagi thoram ama District Governor Lion M Gojendro na chief guest oiduna ngarang Nirmala Hotel pangthokre Hauzek thabaki pau pizari Railway Protection Force के सब इंस्पेक्टर मदी कांस्टेबल खरा लौगदौरी सब इंस्पेक्टर की ओइना चाही कुंदगी कुनमंगा फावबगी मनुंग लेबा ग्रेजुएट पास तौबा मियोय सिंगना दरखास्त थारप यागनी अमरोमदा कांस्टेबल की ओइना मसा के चाही तरा नेपाल दगी कुनमंगा फावबगी मनुंग लेबा क्लास 10 पास तौबा मियोय सिंगना दरखास्त थारप यागनी सब इंस्पेक्टर अमदी कांस्टेबल की ओइना लालिबा जुन की तांकुंट्रा फावबगी मनुंगदा दरखास्त थारकदबनी हाइरी Indian Navy gi steward chef amadi hygienist khara lawgadori masagi chahi tara tarukdagi kun fawbagi manungda leiba class 10 pass torba miyoi singna July gi tang tare fawbagi manungda darkhast tharakpa yagani Bank of Baroda gi probationary officer khara lawgadori masagi chahi kunipal fawbagi manungda leiba graduate pass torba miyoi singna July gi tang ani fawbagi manungda darkhast tharakpa yagani Manipur Technical University की तोंगान डिपार्टमेंट के ओजा खरे लौगदौरी पोस्ट की मतुंग इन महगी थाखेनगनी एप्लीकेशन पिसन बिगेरो बमतम जुनगी तांग कुलुमदोइनी मथक्त पीरिबा थबकी पावसी के कुपमरोल बाबूपुरादा लेबा जॉब सेंटर दगी खंगबयागनी कांगपोकपी डिस्ट्रिक्ट कालीखोला इसिंग मखलकपगा लोइनना ममांग जहिदा कलापहाड़ एरियादा युम कया अमांग अता थोकिबा थोकदोक अदु थोलकदरा हाइना खुंजा सिंग मिपाइबा फाउनरे ममांगी चहीगुम अमांग अता थोक्तनबा डीसी डॉक्टर रंगिता बली वाइखोमना महाकी स्टाफ सिंगदा खुदकता कलापहाड़ गी नेमथब मफम सिंगदा लेबा युम सिंग होंगदोकना बखंगनख्रे एरिया असिदा चर्च अमा लाइसंग अमा वर्कशॉप अमदी युम कया मरुम लेरी लाइबक थिबदी लैनरिबा युम सिंग असि ममांगी दसु खुदोंग थिबा नंगदुना रिलीफ कैम्प दा लेरुरबा मतुंगदा नौना युमदा अमुक लेरखिबनी आईटी रोड अमसुंग कलापहाड़ गा मकोली फाउनरिबा लंबी चिंगनिंग खाइबदगी तटले लंबी असिदा लेबा थोंग अमदी इसिंगी पाइप सिंग अमांग अता थोकले खुदोंग थिनिंगाई उबा फिबम असिदगी डिस्ट्रिक्ट Administration na checksing tharong lokhatpa oina safagadaba mafam singda hongdokle CMO kampokpina lemna langbagi camp amasu tolibari da relief camp da pangthokre Imphal jiri lambigi case nam kulmanakta chingning khaipadagi highway asi faunadana leirapadu atuba matamda fauna hanaba National Highway Infrastructure Development Company na lambi kakpagi thabak kanna chathari nong chingi fibam fagalakpadagi ngasi nini humnigi manungda lambi asi faunaraba yai hairi M Suwabagai brand sembagaloinana SH Amarjipu President Ningombam Kishanbu General Secretary oina khankre Naga political issue अथुब मतमदा याचिनबम पुरकनब तक्सिलदुना United Naga Council UNC ना हयेंग अयोग पुंग तरुक तगी नुमिदांग वायरम पुंग तरुक फावबा नागा एरिया के नेशनल हाईवे सिंग अमसुंग डिस्ट्रिक्ट हाईवे सिंग दा पुंग तरा निथोगी बन लाउथोक्रे बन असिदा मीडिया वाटर सप्लाई अना लाइंग अमदी सिक्योरिटी फोर्स सिंग दी कोमथोकनी हाइरी हौजिक सानबगी पाओ Russia na yumbu oiduna tha sigi tang tara mari dagi leba kontrani thoina group Nepal thokna khaidokuna chathariba JSG FIFA World Cup ki group leki ngasi Samra Arena da sanaki ba group E gi ahan ba match da FIFA ranking da kontra manga suba position da leiriba Serianal FIFA ranking kun manga suba leiriba Costa Rica na goal ama sinu maithi ba pikre
June tara mapaldagi kunmari fawba Mongolia da pangthokadoriba Yulan Bataka Boxing Championship ta kilo nifu nipal kanglupta Kebina kilo yankai mathoida H8 Tarjubala kilo yankai tereki kanglupta Sonia Lather kilo humfuda El Sarita kilo humfu mapalda Lovelina India ge maut singadauri Indian round model takedown bogi inventor B Chauba Sarma bu sakhangba thoram ama bamolakai de leiba participati mayum manapta pangthokre thoram du da sarugya kiba MLA TH Satyabratana India government na sakhangbi naba mahaki maiki de angamba thakta kan hotnagani loina na mahaki maiki de lupa lakh ahum mateng piragani haki B Chauba Sarma lisemaga chamapan humbudra taruk tagi 10 saba horakibani lisemaga chamapan marfuni thoida 10 ge side window haplaga Modern India bo puthoktu haurakibani lisemaga chamapan mawdra humdoida ahanba oina Indian round tournament ta mahakna puthokpa tena Manipur gi sanare singna medal lawrpa ngamkibani Laikhidraba W Sonalata gi mingda Sonalata Memorial Trust na lamdam sigi khwaidagi faba sanare ama khangatuna piba Sonalata chahi asigi oina International Football Sanaroi NG Balada kutsinakre Kumalambak leba Manipur Olympic babanda pangthokiba tharam aduda Manipur Olympic Association ge Secretary Sunil Elangbam amasung Trust ki W Santi Kumar su sarogyakhe lamdam asigi sanare simbu pungning thogat piduna manamathum pibagi dama saknai rabi sanaroi balana nungaiba phungdorakli Players in the Manipur the hockey chakot hanaba Manipur hockey Koktruk Youth Development Club Imphal West po official orba unit ama oina sakhangkhre ngasi Manipur hockey gi president amadi atai thaupuba singna club asigi sem sariba sing yangshilaba matung unit ama sakhangkhibani makatana sanabagi pause sports journalist boyaning thaujamdagi fangbigani Unit Manga Blusum School Indoor Shooting Center Sangangai Imphal East District Rifle Association Imphal West District Rifle Association Manipur Rifle Association Namadi Jupiter Shooting Center Kanchipurgi Nupa Macha Amadi Nupi Macha Shooter Samaga Yankaini Toina Saru Yaduna Thasi Tang Mapaldagi Kumalampag Sports Complex ki Shooting Range da Manipur Rifle Association Sinduna Chathariba Kunipal Suba All Manipur Shooting Competition gi ngasi pangthokiba meter Yankai gi men individual is more board free rifle prawn NR championship ta Imphal East District Rifle Association gi S Sanjoina score sawa marfu humdoi Imphal West District Rifle Association gi RK Sanahalna score sawa humputra trogamadi district asigi Sinam Somorendrona score sawa humputret phangduna ahan mani subamadi ahum subata khi category asigi junior men individual gi pangthokhibadana Imphal West District Rifle Association gi Sanasam Dorisna score sawa humpumanga phangduna ahan ba Imphal East District Rifle Association gi Aribam Pravin Sharmana score sawa yankai taruk phangduna ni subamadi district asigi address line jamna score sawa yankai mari phangduna ahum subu position takhi category asigi men individual gi pangthokhibada Imphal East District Rifle Association gi S Binoy amadi Imphal West District Rifle Association gi Sinam Somarendrona score sawa yankai humdoi amadi sawa kolhumdoi phangduna ahan bamadi ani subatakhi meter yankai gi men individual pre-prison NR championship ta Imphal East District Rifle Association gi TS Benjamin na score sani ni punithoi phangduna ahan ba district asigi Kabib Kathar na score sani kunipal phangduna ni subamadi Imphal West District Rifle Association gi Nongthongbam Kiran Kantana score sani kuntaret phangduna ahum suba position takhi meter yankai gi men individual .22 rifle open side standard rifle prawn NR championship ta Imphal East District Rifle Association gi Maibham Loyabana score samri humputra mari phangtuna ahan ba Imphal West District Rifle Association gi M Ras Bihari na score samri yankai manga phangtuna ni sumamadi Imphal East District Rifle Association gi KS Ratan Kumar na score samri nipumathoi phangtuna ahum su position takhi meter yankai gi men veteran 30 shot .22 rifle open side standard rifle prawn NR championship ta Imphal West District Rifle Association gi Kangabam Sarana score kumapal phangduna ahan position takhi meter kumanga gi men individual personal gun license center fire pistol revolver ki pangthokhibadana Imphal East District Rifle Association gi Usam Tarun Kumar na score kuntranipal Imphal West District Rifle Association gi RK Single na score taramapal lamadi Imphal East District Rifle Association gi Manohar Mayum Baris Sharmana score tara phangduna ahum su position takhi
Manipurdagi masak naraba football sanarusing puthongnabgi pandamda hana matam amada India ki team captain waramba amadi international sanaroi M Gauramangi amadi masana asibu nuksijaba amadi pamjaduna hana football sanaramba karan huidrom anina asangba selfam sing puthoktuna Manipurda ahanba oina sagaliba sangangai gi kago football da trap ground da kago football grassroots course thasigi tang mari dagi kumanga phawba sahi taruk gi taranithai phawbagi npi masa ama yauna punna pigliba angang kuntra da AFCA license holder W Khogen international sanaroi M Gauramangi amadi senior player karan huidromna football masana gi tongan tongan ba skill sing tambi takpiri pangtholiba course asiga mari lenana tab ground asi semgot sagabada asobu thaudang loriba karan huidromna ground asi sembagi matangda mahangna phongdokhibada. Exactly what happened was I was into studies also, so I pursued my engineering, and then I was working for a bit in Siemens. Then I came back here and I met Damangi, and we planned to start something related to football, and that's why we decided to do something about grassroots football. Aduga akoina grassroots angang 6 to 12 years old angang je pazana same about tawuni adu isamak ki footballer hoide, but I was thinking that even if I could pursue my passion, it's better to do something related because it's never late to do something which you really want. International sanaroi Gauramangi na pigliba angang sing sang naina matam sana sananinglabasu Manipurdadi sahi amagi manungda tha manga taruk nong subana maram oiduna sanaba ngamdabagi awaba leiri punnamak-sing asi yengluraga nongju nongja khaktana sang naina sanaba phanganduna Manipurgi masang naraba sanarusing puthonbagi pandamda ground asi semkhibaga loinana lisang sinna grassroots cross kaya pangthokhigani haiki angang sing sanawo interest body yam phai adubu angang sing sanawo haiga so ground le kamai sanani sigi yamna anuni yam matam yamna puning yam phau ki ba ma thoi matam da ojana khoida sanawo angang sing sanalu haiba sanawo haiga so matam ground phajana le todi kamai sanani si ground se tholo ga kana ga mamna khoi ana samining angang sing world cup yaudana adagi mayam ma khoi at least national level da international level yaw pungam gadi ai di sen harga adu dia achoba chimena mane khajani hoji tawri khoi spanish pura ibase kaso ano potnate si mi sei kun kun thama mi mapan le loina tawlai kho poni india gi manung damang natra mapan le ta koina sanaba phangkum tambe akoni ura ko smana loina le rame mi gi adu akoni mi gi ko khoi se por ngam de su piktan na khoi gi kanom de angam khajik pawdi honarung ge ne smana khoi karana khoi ne pamja da honar ki mani aduna smana ground da sen haje hoje khoi lekhom thoi nong chu le ngasi jo ngara su nong chu le adu lekhom thok adu angang lekhom thok mi angang bo sa tok tare adu di tok pari ade na habi wakhan lon de smana ground macha smana khoi artificial ta ngam macha sa raga angang sin nungti gin hanaga khoi nimit tara trawani sura le taw ise taro ko se dum moi nungti gin la lepana la emotion no adam sanai haidi nong bu yam kana chu na toy de sana budi la khom di thok ta bani na moi se moi ta hom to ko nong di to man saki aduna adugi pandam da adu gadi lepaletan sana phanga gadi adum matamam de moi se moi gi improve ta goda wang khona adum phanga ka haibagi wakhanon dani mahagna makhataraduna guardian singnasu angang sing matam sana puraktuna pangtholiba course kaya da saruk yabiduna Manipurdagi afaba sanarusing kaya puthokna bkhona bada asoba mating pangbiu haiki parents pana amna haise si makha taba ka dose hai nono ka document to no gi so angang sing tigi sake hai no silo sing hori kai tawni ha da adu do en khona parents mo je famina ga mo na makha ka dose khon so angam kamaina makha satha se bu ha ga so kamai satha bana kamai tawni long term plan se ho ja ha ba ho ta ngari na kamaina karina pani kama mai ga se ha da ko so khana se akoi parents so tana jara ga ha da khona mana khundok ki bani 7-a-side CP Football Federation of India na sinduna tha asigi tang kunma thoidigi kunmari phawba Chhattisgarh Raigrada Devyang CP handicap para differently able sanaroi amadi all Devyang category gi oiba All India 7-a-side CP Football Championship ta saruk yarunaba Manipurdagi official ani amadi Deep and Dam ki sanaroi ani Celebrant Palsid ahum LD Locomotor Disable manga ngasi Kasampata laiba BJP Manipur Pradesh ki office tagi BJP Manipur Pradesh ki General Secretary Administration K. Sarat Kumar na yaipa mangol piduna lamthakre pangthokadriba championship asidagi franchise team Kolkata Kings, Chennai Challenger, Mumbai Maharaja, Delhi Dragons, Goa Gens amadi Hyderabad Heroes na Devyang Premier League ta saruk yagadaba team singi sanarui sing khangani ahong sangbam Gyaneswar amadi Moirang team inauna Manipur tingbi coach amadi manager oigani Tagachiri boyai hojere badamare bapau amukahna
चाउन सोकन क्रबसिंगी दमक सेंटर दगे खनब सेंफम पिथरक लगनी हाइना चीफ मिनिस्टर एन बिरेन फोंदोखरे इचाउन अवाब नंगलबसिंगी तेंगमांगी थबक मवोंग चुमना पाखत पिद्रे हाइना पेनदब यावरे तरा तरह लक्षुब द ग्रेट जून अपराइजिंग यूनिटी डे पांगथोकनबा सेम साबा लोइखरे पिजब पाव मतंग लोइसनजरे मीटिंग ताबिरिबसिंगी मफमदगी कायने थंगनिजरी पिनबिरसी